Loibol Kulengi Thokdokta IM na Kuki Inpi Manipura kanba wafamsing phongduragli ngase yu anganbada Kangpokpi district ki Loibol Kulenda Kulai paibasing nalandaduna kulasigi chief ma ki loinabi amasung khunja amaga puna micham ahum nongmaina kaptuna hatkhiba amasung gari ani yauna yum tare mai thadoklambagi thokdokpo Kuki Inpi Manipurna Nscn IM amasung lalolub asiga chanminaba atopa militant group amada maral sirakhibabu IM gi maikaidigi akanba mawongda yaningdaba Fongdorakre Kuki Inpi Manipur ki wafam asi aranbani haraduna political gi oiba khudongchaba fangnabagidamag Kuki Inpi Manipur da mihar mipun gi thodok thoanbani haina fongdoragli thodo asiga Nscn IM ga hiram amatada mari leinade haraduna Inpi asina aranba wafam sing semjin sajinduna fongdokpagi hainabi makha chatharaklagi haina so fongdorakre Kuki district ki Loibol Kulenda landaduna village chief amasung ma ki loinabi yauna khunja ahum hatkre Kangpokpi district ki New Kaithal Manbi police na konba topulmana ki Loibol Kulenda faba makal ki khulai paiba cadre signal landaduna khulasi ki village chief ma ki loinabi amasung khunja ama hatkre khulgi yum taret Maruti Gypsy NL 035803 ama amasung Mahindra Bolero pickup van ama mai thadoklamle thodo sing ase ayu anganba pung 3 rom tarakpada khulasi da thokibani khulai paiba sing aduna khulasi da changsilaklaga village chief letkhongam haukif kontraga mari apokpa Manglun Hawkip amasung ma ki loinabi Thimnari Thuiboy Hawkip kungamanga amasung Kulasigi Jangmental Hawkip Kuntra kauba miyoi ahum nongmaina kaptuna hatkibani haidi khulai paibasing aduna Kulasigi chief maha ki loinabi amasung khunja amabu nongmaina kaptuna hatpada natana Kulasigi yum taret amasung gari ani sumaina tumna thadoklambani haidi ngasigi tamthiraba thodo asigi matangda chingda base tawba underground organization amatana official oina claim torokpa laikhidri pauche asina thajaba yaba mafamdagi fangba pauna haibadadi Loibol Kulen hariba Kulasigi village chief maha ki loinabi yauna khunja singna suda leiragliba Kuki khulai paiba khutpu amaga naknaba mari leinabaga loinana makhoibu kulasida lekfam chafam pibagi thawong chatharakpani hairi masigi damak suda leiba toba khulai paiba daba khulpu amana Thawoina changsilaktuna Loibol Kulen asida kanba attack chatharambani hairi atopa paugi likhun amagi matungina di khulai paiba khutpu amana Loibol Kulen manaki lambida lakpada mafam asida hana leiramba atopa khutpu amana nongmai kaplubani thodo asida gina kalani gi marakta khut hanaduna min kuntra rom khuthongnarakpani nongmai makhol tabada Loibol Kulen gi kunja sing khul hadoktura lanjena ki hairi thodo asigi pau tabadagi state amasung central force ki personal sing changsinduna thi humbagi thabak chathakre Kuki Inpi Manipurna thodo asibu akanba mawongda yaningdaba fongdokladuna chenaba miyoi sing thidoktuna logi matungina matik chaba action lawgadabani haina fongdorakre fajinakiba micham sing thadoknaba negotiation kanna chathari numit nini humnida ahongba lakani thajai Govindas Fajinkiba micham sing thadoknaba negotiation gi thabak kanna chathari haraduna numit nini humni sida karigumba ahongba malakani thajai haina home minister Govindas konthawjamna fongdokre wafam masing asi lenga ki directorate of environment and climate change na sinduna konong mamangi city convention center da pangthokpa world environment day gi thoramda saruk yakiba home minister da pawmising na hangba wangi paw khumpira duna mangna fongdokkibani Govindas konthawjamna hai fajinkiba miyoi sing thadoknaba chief minister gi mieng makhada lengangna negotiation gi thabak kanna chathari amasung athuba matamda thadoknaba honari loinana state asigi ching amadi tam animakta khulai paiba singi mathakta operation chatharagani haiki tha asigi taraga humdoida Kuki singna Fajinkraba matung mafam khanglaktriba naga micham taruki matangda High Court of Manipur file tawrakiba PIL gi hearing da case asi NIA da karimata khangalakpa leitri haiba wafam gi matangda Paumising na hangmada mang hai NIA da sinabagi file isamang na khuyek pikhibani maram asina NIA da khangalakpa leitri haibagi matang asi nakalani gi maragda communication gap ama leibana oigani haina sengdoki amaromda Inspire by Nature for Climate for Our Future haiba pandamda pangthokpa World Environment Day ki thoramda athoiba mithunglen oikiba Home Minister na hai mausa lairembi imana malem sida thawai panba sing hingba yanaba amata watana pibiramli adubu ngasi akoibagi fibam kaitharagliba kayasi dagi kannaba mipum khudingmang na honaminaba changi akoibagi fibam ngaksenbagi matangda awareness piba symposium amadi seminar kaya pangthokpa Khaktanatana thaba oina su pangminaba tangai fadre natrabadi malem sida miyoibana khundaba ngamdaba tangkak yawrak loi haningai leiti haiki mausa amade koibagi fibam ngak senbagi tangai fadabagi matangda pikliba angang singdagi hauna ningthina khanganba chumbana environmental subject ama oina primary education gi thaktagi hana maru oirakli masigi matangda mari leinaba authority na proposal ama lengakta thagalaknaba khangankre haiki lainingi lamda khudam oina Krishna Kashyasneski
ꯇꯣꯉꯥꯟꯅ ꯍꯣꯠꯅꯕ ꯂꯩꯕꯒꯨꯝꯅ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯁꯤꯌꯁꯅꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯀꯣꯏꯕꯒꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯍꯟꯗꯅꯕ ꯊꯝꯕꯗ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯀꯣꯏꯕꯒꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯉꯥꯛ-ꯁꯦꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯛꯆꯤꯡꯒꯤ ꯑꯉꯥꯟꯁꯤꯡꯕꯨ ꯎ ꯋꯥ ꯊꯥꯗꯨꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯀꯦ.ꯑꯦꯁ.ꯑꯩꯆ. ꯁꯨꯔꯖꯤꯠ ꯒ꯭ꯔꯤꯟ ꯀ꯭ꯂꯕ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯐꯥꯎꯟꯗꯔ ꯗꯥꯛꯇꯔ ꯀꯥꯃꯩ ꯕꯤꯖꯨ, ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯔꯣꯖꯤꯠ ꯁꯤꯟꯊꯥ ꯈꯨꯃꯟ ꯗꯥꯛꯇꯔ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯑꯦꯋꯥꯔꯗ ꯂꯥꯟꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯒ꯭ꯔꯤꯟ ꯑꯦꯟꯇꯔꯄ꯭ꯔꯦꯅ꯭ꯌꯣꯔ ꯑꯦꯋꯥꯔꯗ 2026ꯀꯤ ꯃꯅꯥꯅ ꯗꯥꯛꯇꯔ ꯇꯤ.ꯑꯦꯁ.ꯗꯕꯂꯤ ꯀ꯭ꯂꯥꯏꯃꯦꯠ ꯀꯝꯃ꯭ꯌꯨꯅꯤꯀꯦꯇꯔ ꯑꯦꯋꯥꯔꯗ 2026ꯅ ꯀꯦ.ꯑꯦꯁ.ꯑꯩꯆ. ꯁꯤꯈ꯭ꯔꯕꯥꯅꯨ ꯑꯃꯁꯨꯡ ꯂꯥꯏꯐꯇꯥꯏꯝ ꯑꯦꯆꯤꯚꯃꯦꯟꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯋꯥꯔꯗ 2026 ꯗꯥꯛꯇꯔ ꯀꯦ.ꯑꯩꯆ. ꯁꯥꯃꯨꯉꯧꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯝꯄꯣꯖꯤꯌꯝ ꯑꯃꯗꯤ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯋꯦꯌꯔꯅꯦꯁꯀꯤ ꯊꯤꯡꯀꯔꯁꯨ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯐꯣꯔꯦꯁꯠ, ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯤꯡ, ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯇꯤ. ꯕ꯭ꯔꯖꯀꯨꯃꯥꯔ, ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯄꯤ.ꯑꯩꯆ. ꯕꯤꯕꯦꯀꯥꯅꯟꯗꯁꯨ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯒ꯭ꯔꯦꯚꯤꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯏꯜ ꯀꯟꯕ ꯑꯥꯔꯊ ꯇꯨ ꯃꯨꯟ ꯔꯨꯠ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯄꯦꯁ ꯐꯥꯎꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯦꯟ ꯆꯪꯕ ꯃꯔꯝꯅ ꯁ꯭ꯄꯦꯁ ꯃꯤꯁꯟꯁꯤꯡ ꯊꯧꯔꯥꯡ ꯇꯧꯕꯗ ꯃꯇꯝ ꯑꯃꯁꯨꯡ ꯍꯣꯠꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯏꯐꯤꯁꯤꯑꯦꯟꯁꯤꯗ ꯈꯖꯤꯛꯇꯪ ꯐꯒꯠꯍꯟꯕ ꯐꯥꯎꯕꯅ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯀꯌꯥ ꯀꯟꯕ ꯉꯝꯒꯗꯕꯅ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯣꯏꯜ ꯍꯟꯊꯅ ꯆꯪꯒꯗꯕ ꯔꯨꯠꯁꯤꯡ ꯊꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯤꯝ ꯑꯃꯅ ꯑꯦꯗꯚꯥꯟꯁ ꯀꯝꯄ꯭ꯌꯨꯇꯔ ꯃꯣꯗꯦꯂꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯔꯊ ꯑꯃꯁꯨꯡ ꯃꯨꯟꯒꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯏꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯔꯨꯠ ꯑꯃ ꯗꯤꯁꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯛꯁ ꯁꯤꯃꯨꯂꯦꯁꯟꯁꯤꯡ ꯆꯂꯥꯏꯕꯗ ꯃꯊꯧ ꯇꯥꯕ ꯀꯝꯄ꯭ꯌꯨꯇꯤꯡ ꯄꯥꯋꯔ ꯍꯟꯊꯍꯟꯕ ꯊꯤꯑꯣꯔꯤ ꯑꯣꯐ ꯐꯪꯁꯅꯦꯜ ꯀꯅꯦꯛꯁꯟ ꯁꯤꯖꯤꯟꯅꯕ ꯃꯦꯊꯗ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯊꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯝ ꯑꯗꯨꯅ ꯃꯨꯟꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯔꯨꯠ ꯃꯤꯂꯤꯌꯟ 30 ꯁꯤꯃꯨꯂꯦꯠ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯅꯧꯅ ꯐꯣꯡꯈꯤꯕ ꯁ꯭ꯇꯗꯤ ꯑꯗꯨꯅ ꯁꯤꯃꯨꯂꯦꯁꯟ 28 ꯂꯥꯈꯁꯇ ꯔꯤꯐꯔꯦꯟꯁ ꯄꯤꯔꯤ꯫ ꯅꯧꯅ ꯗꯤꯁꯀꯣꯚꯔ ꯇꯧꯔꯤꯕ ꯂꯣ-ꯀꯣꯁꯠ ꯔꯨꯠ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯁꯟꯗꯣꯛꯅ ꯍꯥꯏꯈꯤ꯫ ꯁꯣꯂꯔ ꯁꯤꯁ꯭ꯇꯦꯝ ꯐꯥꯎꯗꯨꯅ ꯆꯠꯄ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠꯁꯤꯡꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯀꯛꯅꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯈꯛꯇꯗ ꯐ꯭ꯌꯨꯑꯦꯜ ꯁꯤꯖꯤꯟꯅꯩ꯫ ꯃꯨꯚꯃꯦꯟꯠꯀꯤꯗꯃꯛ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯒ꯭ꯔꯦꯚꯤꯇꯤꯗ ꯇꯥꯡꯖꯩ ꯃꯔꯝꯗꯤ ꯃꯗꯨꯗ ꯐ꯭ꯌꯨꯑꯦꯜ ꯃꯊꯧ ꯇꯥꯗꯦ꯫ ꯁꯣꯂꯔ ꯁꯤꯁ꯭ꯇꯦꯝꯗ ꯒ꯭ꯔꯦꯚꯤꯇꯤ ꯕꯦꯖ ꯄꯥꯔꯠꯁꯤꯡ ꯏꯟꯇꯔꯄ꯭ꯂꯥꯅꯦꯇꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯅꯦꯠꯋꯥꯔꯛ ꯍꯥꯏꯅ ꯈꯪꯅꯩ꯫ ꯔꯤꯁꯔꯆ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗ ꯆꯠꯅꯕ ꯃꯇꯝ ꯍꯦꯟꯅ ꯆꯪꯗꯕ ꯂꯝꯕꯤ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯥꯔꯊ ꯑꯃꯁꯨꯡ ꯃꯨꯟ ꯑꯅꯤꯃꯛꯀꯤ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯄꯨꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯁ꯭ꯄꯦꯁꯐ꯭ꯂꯥꯏꯠꯇ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯍꯥꯏꯕꯁꯤꯅ ꯑꯀꯛꯅꯕ ꯑꯣꯔꯕꯤꯠ ꯑꯃꯗ ꯄꯨꯟꯁꯤꯟꯕ ꯅꯦꯆꯔꯦꯜ ꯇ꯭ꯔꯥꯖꯦꯛꯇꯔꯤ ꯑꯃꯕꯨ ꯈꯪꯅꯩ꯫ ꯑꯥꯔꯊꯀ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯅꯥꯀꯟ ꯑꯗꯨꯗꯒꯤ ꯂꯨꯅꯔ ꯑꯣꯔꯕꯤꯠ ꯚꯦꯔꯤꯌꯦꯟꯠ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯤ ꯑꯣꯟꯅ-ꯇꯩꯅꯕ ꯅꯥꯀꯟꯗꯒꯤ ꯆꯪꯕꯅ ꯍꯦꯟꯅ ꯏꯐꯤꯁꯤꯌꯦꯟꯠ ꯑꯣꯏ ꯍꯥꯏꯕꯁꯤ ꯇꯤꯝ ꯑꯗꯨꯅ ꯐꯪꯈꯤ꯫ ꯑꯥꯔꯊꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯔꯨꯠ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩꯅꯤ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡꯅ ꯂꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯕ꯭ꯔꯥꯖꯤꯜꯒꯤ ꯁꯥꯎꯊ ꯄꯣꯂꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄꯣꯁꯠ-ꯗꯣꯛꯇꯣꯔꯦꯠ ꯔꯤꯁꯔꯆꯔ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯗꯤ ꯀꯣ-ꯑꯣꯊꯔ ꯚꯤꯛꯇꯔ ꯃꯥꯔꯇꯤꯟꯁ ꯗꯦ ꯑꯣꯂꯤꯚꯤꯌꯦꯔꯥꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯔꯨꯠ ꯑꯁꯤꯅ ꯒ꯭ꯔꯦꯚꯤꯇꯤ ꯕꯦꯖ ꯄ꯭ꯔꯣꯄꯜꯁꯟ ꯍꯦꯟꯅ ꯄꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯇꯤꯡꯗꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕ ꯔꯨꯠꯀ ꯆꯥꯡꯗꯝꯅꯕꯗ ꯁꯦꯀꯦꯟꯗ ꯈꯨꯗꯤꯡꯗ ꯃꯤꯇꯔ 58.80 ꯐꯥꯎꯕ ꯐ꯭ꯌꯨꯑꯦꯜ ꯁꯤꯖꯤꯟꯅꯕ ꯍꯟꯊꯍꯜꯂꯤ ꯍꯥꯏꯕꯁꯤ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯐꯪꯈꯤ꯫ ꯅꯧꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯤꯕ ꯔꯨꯠ ꯑꯁꯤꯅ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯠꯁꯤꯡꯕꯨ ꯑꯥꯔꯊꯀꯤ ꯃꯔꯛꯇ ꯑꯄꯟꯕ ꯊꯣꯛꯍꯟꯗꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯊꯝꯕꯗ ꯃꯇꯦꯡ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯇꯤꯝ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯥꯔꯇꯦꯃꯤꯁ-2 ꯃꯤꯁꯟ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯊꯥꯒꯤ ꯔꯨꯠꯇ ꯆꯠꯊꯈꯤ ꯃꯔꯝꯗꯒꯤ ꯃꯇꯝ ꯈꯔ ꯑꯥꯔꯊꯀ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯐꯪꯅꯈꯤꯗꯦ ꯍꯥꯏꯅ ꯑꯣꯂꯤꯚꯤꯌꯦꯔꯥꯅ ꯁꯟꯗꯣꯛꯅ ꯍꯥꯏꯈꯤ꯫ ꯅꯧꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯤꯕ ꯑꯣꯔꯕꯤꯠ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯄꯟꯕꯁꯤꯡ ꯑꯗꯨ ꯊꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯧꯅ ꯗꯤꯁꯀꯣꯚꯔ ꯇꯧꯔꯤꯕ ꯔꯨꯠ ꯑꯁꯤꯅ ꯂꯣ-ꯀꯣꯁꯠ ꯑꯥꯔꯊ-ꯃꯨꯟ ꯇ꯭ꯔꯦꯚꯦꯜꯒꯤꯗꯃꯛ ꯐꯥꯏꯅꯦꯜ ꯁꯣꯂꯨꯁꯟ ꯑꯗꯨꯗꯤ ꯑꯣꯏꯗꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯗꯦꯂꯤꯡ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯑꯥꯔꯊ ꯑꯃꯁꯨꯡ ꯃꯨꯟꯒꯒꯤ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯏꯐꯔꯠꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯌꯥꯎꯔꯤ꯫ ꯇꯨꯡꯒꯤ ꯁ꯭ꯇꯗꯤꯁꯤꯡꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯒꯠꯄ ꯔꯨꯠꯁꯤꯡ ꯄꯤꯕ ꯌꯥꯕ ꯁꯟꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯗꯨꯁꯨ ꯈꯟꯅꯔꯛꯄ ꯌꯥꯏ꯫ ꯄꯣꯔꯇꯨꯒꯥꯜꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯣꯏꯝꯕ꯭ꯔꯥꯗꯀꯤ ꯁ꯭ꯇꯗꯤ ꯂꯤꯗ ꯑꯣꯊꯔ ꯑꯦꯂꯥꯟ ꯈꯔꯗꯦꯛ ꯗꯦ ꯇꯥꯜꯃꯩꯗ ꯖꯨꯅꯤꯌꯔꯅ ꯁ꯭ꯇꯗꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯁ꯭ꯇꯦꯃꯦꯇꯤꯛ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤ ꯇꯨꯡꯒꯤ ꯔꯤꯁꯔꯆꯇ ꯍꯦꯟꯅ ꯄꯥꯛ-ꯆꯥꯎꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯀ꯭ꯔꯣꯁ-ꯕꯣꯔꯗꯔ ꯁ꯭ꯃꯒ꯭ꯂꯤꯡꯗ ꯆꯤꯟꯅꯕ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯀ꯭ꯔꯣꯁ-ꯕꯣꯔꯗꯔ ꯑꯥꯔꯝꯁ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯅꯦꯠꯋꯥꯔꯛ ꯑꯃꯗꯤ ꯍꯋꯥꯂꯥ ꯇ꯭ꯔꯥꯟꯁꯐꯔꯗ ꯆꯦꯟꯅꯕ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯄꯟꯖꯥꯕ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯄꯟꯖꯥꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ
ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯁ꯭ꯃꯒꯂꯤꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 ꯑꯃꯅ ꯖꯨꯚꯦꯅꯥꯏꯜꯅꯤ, ꯑꯃꯅ ꯑꯐꯒꯥꯟ ꯅꯦꯁꯅꯦꯜꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯗꯒꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ ꯀꯦꯖꯤ 1, ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯑꯃꯗꯤ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 5 ꯀꯦꯁ ꯑꯣꯏꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫